Louthokpa Haibasi General Body Meefam Natαna Louthokpa Yabagi Hak Leite Dr. Heera Kabui Kabui Union ki President ki PHAM MAKHA TANA PAIKHIGANI HAINA Kabui Union MANIPUR PHONGDORAKLI Union Nasiki Assistant General Secretary Longfun Kabui na Kuyek Piduna Thadorokpa Cherol amada MAKHA TANA Hai Union Nasi Founder President Oriba Dr. Heera Kabui bu President PHAM dagi Louthokle Haiduna Press ta hapa thengnare loinana Union bu mingchet thinena ba Machit Makai Tokna, Waliba Sing Adugi Matakta, Logi Oba Tabak Loidabagi, Maram Leite, Union Ge Account Sing Asi, Chahi Hena Union Ge General Secretary Oiramba, Atoi Kamaina Puto Yadana, Tambada Natana, President Ge Knowledge Yaudana, Bank Tagi Money Withdrawal Toramba, Account Statement Puto Yadaba, Union Ge Bifam da Kayarak Present. Oirektaba kaya asidagi mahapu haukiba March ki tang kungamanga da pangthokiba Union gi Foundation Day gi thorok loiraba matungda Emergency Executive Meeting amana athoi kamai amasung mahaka loinaba lalbon longmai anibu masa masa gi famdagi lauthokibani Makoina Union gi chatna pathap ki wangbada chatlamba sing adu sengduknaba amadi bank account gi cell phone kaya lauthoknamba singdugi matangda March ki tang ahum amadi tareta speed post ki kuthangda cherol thaduna masada pikiba leire Union gi hojik General Secretary Oriba TT Kabui ase Union gi member oibada natana tha khudingi Kabui Union gi account da lising manga haptuna lakibabu Union gi bona fide member ama natte karamna General Secretary gi PHAM puhalibano hairakiba thengnare mahakna hapkiba senfam sing adu losinabo honarakpa asigi marumda kari leite ka PHAM thoi by law gi matung inna member fee chahi ani ahum piraktaba amukte su pidaba sing aduna haibada union na tafam thokte union gi paishaliba vehicle documents bank checkbook asina chingba atubada organization gi president da senior kadabani organization sembadagi ngasi faubada changkiba senfam namshilaga sanamahi temple board kaloinana sinba chahi hoba thoram amadi Foundation Day gidamakta lupa lising kun khak bank tagi lauthokiba adu palakpa Union President pu maral sibasi maram chade maral loshina bo hotnabani Kabui Union na miyamgi issue da saruyabada MAKHA TANA ayet papiroi dabani haina cherola sina MAKHA tari